Manipur ki yung kay sabada chatnagadaba energy conservation building code draft tawba loire athubada lainga ke ayaba lauraga chatnaba hauraga ni haina MSPDCL ki managing director Haid Santi Kumar na phongdokre. Indian Air Force sizinaduna chingi saruk singda lokai na thariba popi pambi sing manghanabagi ayaba Defense Minister Rajnath Singh na pirakle haina Maheshwar Thaunaw jamna thamlakle. Chin kuki khutlai paiba sing na hatkraba mahairoi ani ge achumba wail fangna ba tongan mafam kayada ngasi sumiyam na khuthang chara henba yauna khongjang kaya changsinari. Mahairoi ani hatkibaga mari leina CBI na kuki mari fakibagi mayokta ITLF amadi Joint Student Body na Churchanpur District ta kaukiba total shutdown na mahusagi punsida chauna akaiba pikre. Amasong Bisnupur District at Torbong area da tapna tangdulay tawa fibam da hanjilak padagi kunjasing na masama-sagi mayum da halak pahong na re.